ngasi lengbiragliba mayam pumnamakpu Prabhu Jisu Kristagi mingda salam taujari lamargram singlumna asumna program sembiduna pastorate ki singlup pumnamakpu barton tawibasida lamargram singlup busu thagatjabani awa nangthidana arap padagi su lakpiriba pumnamakki mafamdasu harawa phongdokchei mi jamna lakpa ngamdrasu singlup ayambadagi sure jarul tolagi si lai haibagum tawi bakoi agadi pastorate ki singlup pumnamaktagi mi ngasi saruk jaribani ngasi gi asi ꯑꯩꯈꯣꯏꯒꯤ pastorate ꯑꯄꯨꯝꯕꯗ ꯁꯤꯡꯂꯨꯞꯁꯤꯡꯅ joint fellowship ꯇꯧꯁꯤ ꯏꯁꯣꯔ ꯊꯥꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯧꯕꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ pastorate-ꯁꯤꯗ ꯁꯤꯡꯂꯨꯞ 8 ꯂꯩꯕꯁꯤꯗ ꯆꯥꯟꯄꯨꯔꯒ ꯍꯥꯊꯤꯃꯣꯔꯥꯒꯗꯗꯤ ꯅꯍꯥꯔꯨꯞ ꯀꯣꯟꯐꯔꯦꯟꯁ ꯑꯃꯁꯨꯡ pastorate ꯅꯨꯄꯤ ꯀꯣꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯒꯠꯃꯤꯟꯅꯈꯤ ꯑꯇꯩ ꯁꯤꯡꯂꯨꯞ ꯂꯩꯍꯧꯔꯤꯕ 5 ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯇ pastorate ꯒꯤ ꯁꯤꯡꯂꯨꯞ ꯄꯨꯝꯅꯃꯛꯄꯨ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯑꯁꯤꯒꯨꯝꯕ joint fellowship ꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ pastorate ꯁꯤ ꯁꯤꯟꯕ ꯊꯨꯡꯉꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯑꯩꯈꯣꯏ ꯁꯂꯤꯄꯨꯔꯗ pastorate ꯆꯍꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯕ ꯑꯁꯤꯗꯁꯨ delegate ꯈꯛꯇ ꯅꯠꯇꯅ ꯑꯉꯝꯕ ꯃꯈꯩ ꯑꯍꯟ ꯅꯍꯥ ꯊꯤꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯕꯣꯔ ꯐꯪꯃꯤꯟꯅꯁꯤ ꯏꯁꯣꯔ ꯊꯥꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯕꯥꯔꯇꯣꯟ ꯇꯧꯖꯅꯤꯡꯕꯅꯤ ꯁꯨꯝ ꯍꯥꯏꯅ ꯇꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤ ꯁꯦꯝꯕ ꯉꯝꯗꯕꯅꯤꯅ ꯑꯆꯥꯕ ꯃꯇꯝ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕꯅꯤ ꯍꯥꯏꯅ ꯀꯣꯟꯐꯔꯦꯟꯁ ꯃꯤꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯔꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯌꯥꯕꯤꯔꯕꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯂꯣꯁꯤꯞ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯃꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯀꯟꯅ ꯇꯧꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ pastorate ꯈꯛꯇ ꯅꯠꯇꯅ ꯕꯔꯥꯛ ꯃꯤꯁꯟ ꯄ꯭ꯔꯦꯁꯕꯤꯇꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯇꯩ pastorate 4 ꯕꯥꯔꯇꯣꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯥꯏ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯃꯆꯥꯛ ꯄꯤꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ pastorate ꯁꯤ ꯏꯁꯣꯔꯒꯤ ꯕꯣꯔꯗꯒꯤ ꯃꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈꯠꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ 2019 ꯂꯣꯏꯔꯝꯗꯥꯏꯗ ꯁꯤꯡꯂꯨꯞ ꯑꯁꯤ ꯋꯤꯆꯤꯡ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯤꯡꯂꯨꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯁꯕꯤꯇꯔꯤꯅ ꯂꯃꯥꯒ꯭ꯔꯥꯝꯁꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕ ꯁꯤꯡꯂꯨꯞ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯁꯂꯤꯄꯨꯔ ꯄ꯭ꯔꯤꯆꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯁꯤꯡꯂꯨꯞ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯎꯊꯣꯛꯅꯅꯕ ꯄ꯭ꯔꯦꯁꯕꯤꯇꯔꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ pastorate 8 ꯈꯛ ꯂꯩꯕꯁꯤꯗ 6 ꯑꯃ ꯃꯄꯨꯡ ꯐꯥꯕ ꯁꯤꯡꯂꯨꯞ ꯑꯣꯏꯔꯒꯅꯤ ꯍꯥꯊꯤꯃꯣꯔꯥ ꯈꯛ ꯄ꯭ꯔꯤꯆꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯅ ꯂꯩꯈꯤꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯍꯥꯏꯗꯕ ꯉꯝꯗꯦ ꯑꯩꯈꯣꯏꯁꯤ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯤ ꯑꯗꯨꯒ ꯑꯅꯧꯕ ꯅꯤꯡꯅ ꯁꯪ ꯑꯃꯁꯨ ꯖꯔꯣꯜꯇꯣꯂꯥꯗ ꯑꯩꯈꯣꯏꯅ ꯈꯪꯂꯕꯒꯨꯝꯅ ꯍꯧꯈꯤꯕ ꯇꯥꯡ 15ꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯅꯤꯡꯅ ꯁꯪ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯅꯤꯡꯅ ꯁꯪ ꯑꯩꯈꯣꯏꯒꯤ pastorate-ꯀꯤ ꯃꯅꯨꯡꯗ ꯖꯔꯣꯜꯇꯣꯂꯥ ꯁꯤꯡꯂꯨꯞꯅ ꯐꯪꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏꯕ ꯃꯥꯔꯆꯀꯤ ꯇꯥꯡ 11ꯗ ꯁꯂꯤꯄꯨꯔꯒꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯅ ꯁꯪꯁꯨ ꯑꯅꯧꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯦ ꯃꯊꯪ ꯄꯤꯅꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯂꯣꯝꯗ ꯆꯤꯡꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯅꯧꯕ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯊꯤꯃꯤꯟꯅꯁꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯁꯤ ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡꯕꯨ
ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯅꯧꯕ ꯊꯥꯖꯕ ꯐꯪꯕ ꯐꯪꯗꯕꯗꯤ ꯏꯁꯣꯔꯒꯤ ꯈꯨꯠꯇ ꯂꯩ ꯄꯤꯕꯤꯒꯗꯧꯕꯗꯣ ꯏꯁꯣꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯖꯕ ꯖꯥꯅ ꯁꯥꯈꯤ ꯄꯤꯊꯣꯛꯄ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯏꯁꯣꯔꯒꯤ ꯕꯣꯔꯗꯒꯤ ꯊꯧꯒꯜꯂꯣꯏꯁꯨ ꯀꯨꯝꯁꯤꯒꯤ ꯆꯍꯤꯁꯤꯗ ꯃꯤꯁꯣꯅꯥꯔꯤ ꯑꯃ ꯐꯤꯜ ꯋꯥꯔꯀꯔ 2 ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯐꯣꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯈ꯭ꯔꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯏꯁꯤꯡ ꯂꯩ ꯋꯥꯔꯀꯔꯁꯤꯡ ꯂꯩ ꯃꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯊꯧꯗꯥꯡꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯤꯟꯅꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯣꯔꯦꯠꯁꯤ ꯁꯣꯏꯗꯅ ꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯀꯅꯤ ꯀꯅꯥꯃꯠꯇꯅ ꯈꯥꯝꯕ ꯉꯝꯃꯣꯏ ꯊꯤꯡꯕ ꯉꯝꯃꯣꯏ ꯁꯦꯡꯈꯥꯏꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯀꯗꯧꯔꯦ ꯃꯥꯔꯆ ꯊꯥ ꯂꯣꯏꯔꯛꯄꯗ ꯁꯤꯅꯣꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔ ꯂꯣꯏꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤ ꯃꯁꯤꯗ ꯁꯤꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯗꯣꯜ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯣꯔꯦꯠꯁꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯃꯌꯥꯝ ꯄꯤꯅꯕꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯤꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯅꯤꯔꯁꯨ ꯐꯪꯕ ꯉꯝꯗꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜ ꯄꯤꯛꯂꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯣꯔꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯁꯤꯡꯂꯨꯞꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯇꯩ ꯑꯃ ꯂꯩꯇꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯆꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯊꯪ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯇꯥꯃꯤꯟꯅꯔꯛꯂꯕꯁꯤꯗ ꯀꯔꯤ ꯁꯟꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯃꯨꯟꯅ ꯈꯜꯂꯦ ꯄꯨꯛꯅꯤꯡꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯕ ꯍꯤꯔꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯊꯦꯁꯥꯂꯣꯅꯤꯀꯤꯌꯣꯁꯤꯡꯗ ꯄꯣꯜꯅ ꯏꯕ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯄꯟꯗꯨꯞ 5 ꯄꯗ 19 ꯗꯒꯤ 22 ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯊꯦꯁꯥꯂꯣꯅꯤꯀꯤꯌꯣ ꯄꯟꯗꯨꯞ 5 ꯄꯗ 19 ꯗꯒꯤ 22 ꯕꯥꯏꯕꯜ ꯌꯥꯎꯕꯁꯤꯡꯅꯗꯤ ꯌꯦꯡꯕꯤꯌꯨ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯂꯃꯥꯏ ꯆꯥꯝꯔꯤꯒ ꯌꯥꯡꯈꯩꯒꯤ ꯃꯈꯥꯗꯅꯤ ꯇꯥꯃꯤꯟꯅꯁꯤ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯗꯨ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯊꯕꯛ ꯄꯨꯝꯅꯃꯛ ꯆꯥꯡ ꯌꯦꯡꯉꯨ ꯑꯐꯕ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯌꯨ ꯐꯠꯇꯕ ꯃꯇꯧ ꯈꯨꯗꯤꯡꯗꯒꯤ ꯉꯥꯛꯆꯧ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ 아멘. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯅꯨꯡꯁꯤ ꯊꯧꯖꯥꯅ ꯊꯜꯂꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯒꯤ ꯑꯆꯥꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜ ꯑꯩꯈꯣꯏꯅ ꯐꯪꯖꯈ꯭ꯔꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯍꯟꯕꯤꯕ ꯎꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯅꯍꯥꯛꯅ ꯀꯧꯊꯣꯛꯄꯤꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯂꯨꯅ ꯇꯧꯖꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯃꯇꯝꯗ ꯏꯄꯥ ꯃꯇꯝ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯕꯤꯌꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝꯕꯨ ꯁꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯟꯕꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ 아멘. ꯊꯋꯥꯏ ꯑꯁꯦꯡꯕꯁꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯐꯦꯂꯣꯁꯤꯞ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯣꯛꯆꯈ꯭ꯔꯦ ꯃꯩꯒ ꯄꯥꯡꯈꯛ
바이블다 thawai asengbabu maiga changdamnaba mafam kayada aikoina uba phangi khudam oina baptize tawbagi matangda thawai asengba amasung maida baptize tawgani haina hai adudagi Pentecost ki numita thawai asengba lengthabirakpa matam aduda makhoi mi khudingna maigumba leiton phangjakhi haibasu aikoina uba phangi ado ngasigi aikoina pathokhiba adudasu thawai bu muthatkanu haibasi aikoina uba phangi masidagi aikoina khangminaba jaba adudi thawai asengbasi maigumbani thawai asengbasi maini haibasi thawai asengbasi mai oibagi maramda haugatpa jaba hena changhange hairasu jaba muthatke hairabasu jaba masidai sida jamna chawarba wahang aba mi singna jugjukta hangduna lai thawai asengba isorbu kanana muthattoina chummi thawai asengba bu muthatpa khoi kanana sungam adubu masida shastra gi wahaina hairiba thawai bu muthatkanu hairiba sidi thawai asengba na tawbiriba thabag adu muthatkanu haibani chinadawsa ngasigi nomida sida aikoina thawai asengba bu muthatpa ngamgadauba natte madu aikoigi itik natte adubu aikoina thawai asengbagi thabak adu muthatke hairagadi muthatpa jaba maram aduna ngasigi numida sida aikoina thawai asengbagi khudol phangjare haukiba December ki tang kundagi thawai asengbana aikoigi irakta tawbiriba thabak mayam so aikoina ujare hairiba thawai asengbagi thabak asi aikoina jokhat kadoribra thawai asengbagi mai asi hena chakhat hangadoribra mai asi aikoina haugat kadoribra mai asi aikoina insin gadoribra natraga thawai asengbagi mai asi aikoina muthat kadoribra haibasi jamna maru oiraba wahang ama oiri aikoi mi amamamgi mafamda ngasi isorna hairiba wahang asi hangbiribani nahana thawai bu jokhat kadoribra natraga thawai bu muthat kadoribra pastorate asigi singlup khuding makta cha manaba wahang asi hangbiribani ngasigi numida sida aikoi isa gi thamoi nungda paukhum pirasi aikoina thawai bu muthat kadra natraga thawai asengba bu aikoina hena chaknanaba mai adu haugatpigadra haibasi muna wakhal tawminasi madu aikoigi khutta lei isorna thawai asengba pinabibasi by chance nate haibadi kainom pigai tawraga soidokhina atopam piba nati akoida atopa boram pigai ne isorna khalamaga thawai asengba oina pithokhiba nati mana plan tawraga mana khujin thorang tawraga karigumba jamna maru oiraba pandam amaga loinana thawai asengbasi pinabibani isorna thawai asengbasi ilai laina pide maram aduna ichini nausa aikoina amuktasu udriba amuktasu tadriba aikoina khangdriba achau thabak kaya pastorate asida isorna tawbigadawri isorna madu thorang tawduna loikhrabani aikoi soidana ugani tawbatabu thawai bo aikoina muthatpa taragadi aikoina kaidawnusu uba phanglaroi isorna tawbigadawriba achau thabak mayam thawai asengwana aikoi bu sijinnaraga tawbigadawba thabak mayam adu aikoina uge hairabadi madugi thabak aduda aikoi su saruk jasi hairabadi thawai bu muthatpa jade isini nausa thawai bu muthatpagi mahutta thawai asengbagi mayasi hena chaknanaba aikoigi pastorate asi thungna chakle hairaga atoba pastorate tasu barang mission presbytery thungna barang area si thungna prithibigi mafam khuding makta thawai asengbagi mayna mathang chaklakpa jananaba thawai bu muthatpa jade isini nausa pakhon chatpa polna Thessalonica gi singlupta thawai bu muthatkanu haina hairisi kari shastra gi wahai sing asi mi amane hekta phammaga ngasidi wari nungaibam i gaina wakhan tawraga munna khalaga iba nate chini nausa shastra gi wahai si isor gi wahai ne aiba mi singdabu thawai asengmana loina bire hairaga shastra gi wahai sing asi i khibani adubu
ꯁꯤꯡꯂꯨꯞꯇ ꯏꯕꯁꯤꯡ ꯑꯁꯤꯗꯤ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯇ ꯏꯕ, ꯔꯣꯃꯤꯑꯣꯁꯤꯡꯗ ꯏꯕ, ꯒꯂꯇꯤꯌꯥꯁꯤꯡꯗ ꯏꯕ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯤꯡꯂꯨꯞꯀꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ. ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯐꯝꯗ, ꯑꯇꯩ ꯁꯤꯡꯂꯨꯞ ꯑꯃꯠꯇꯗ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯅ ꯏꯔꯝꯗ꯭ꯔꯕ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯇ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯅ ꯏꯔꯝꯕꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯥ? ꯃꯔꯝꯗꯤ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛꯄꯨ ꯌꯥꯕꯤꯗꯕ, ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛꯄꯨ ꯊꯤꯡꯕ ꯃꯤꯁꯤꯡ ꯂꯩꯕꯒꯤ ꯃꯔꯝꯗ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯗ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯅ ꯏꯔꯒ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯇ ꯊꯥꯕꯅꯤ. ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯇ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯃꯤꯁꯤꯡ ꯂꯩꯔꯝꯃꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯕꯤꯗꯕ, ꯃꯤꯔꯥꯏꯕꯤꯕ, ꯊꯧꯑꯣꯏꯕꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯂꯩꯔꯝꯃꯤ. ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯎꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯃꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯦ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞ, ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯅ ꯏꯔꯝꯕꯅꯤ. ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯑꯗꯨꯉꯩ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗ ꯊꯦꯁꯥꯂꯣꯅꯤꯀꯥꯒꯤ ꯁꯤꯡꯂꯨꯞꯇ ꯏꯔꯝꯕꯁꯦ ngasi numit asida ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯍꯥꯏꯕꯤꯔꯤꯕꯅꯤ. Amen, amen, amen. Tawajin niya tangge, Prabhu Ishwar. Amen, amen, amen. ngasi taibang pansda leiriba ngasi matamgi singlupsing asidasu hairiba chap manaba wahai thawaibu muthatkanu haibasi isorgi wahaina haibiribani isidinausa. Ngayaktung tuwin na tasi ko. Ngayaktung tuwin na tasi. Isa kudum chanjaba sujam na maru oibani. Adungay Thessalonica gi singlupta thawaibu muthatkanu haina haikibadu ngasigi matamgi singlupsing asidasu isona haibiribani. Madugi maramdi karigino haibada prithibida leiriba singlupsing asigi marakta thawai asengbagi thabakpu jabidaba, thawai asengbabu thawoibidaba, thawai asengbabu miraiba mi kaya ama lei. Makoina hai ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯅꯤꯜꯈꯣꯡꯕꯒꯤ ꯏꯁꯣꯔ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯏꯪꯊꯕꯒꯤ ꯏꯁꯣꯔꯅꯤ. ꯅꯈꯣꯏꯅ ꯆꯥꯔꯆꯇ ꯂꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯥꯔꯆꯇ ꯐꯟ ꯐꯟ ꯆꯣꯡꯉ ꯖꯒꯣꯏ ꯁꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯥꯔꯆ ꯃꯅꯨꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗ ꯏꯆꯥ ꯈꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯂꯩ. ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅꯤ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯃꯤ ꯍꯥꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ. ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯃꯠꯇꯅ ꯇꯧꯍꯟꯕꯁꯨ ꯅꯠꯇꯕ thawai asengmane ikhang khanghaudana ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯥꯛꯑꯒ ꯊꯕꯛ ꯇꯧꯕꯤꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯁꯤ ꯇꯧꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯁꯨꯃꯥꯏ ꯇꯧꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯅ ꯍꯥꯏꯕ ꯃꯤꯁꯤꯡ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯑꯁꯤꯅꯤ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯃꯤ ꯍꯥꯏꯕꯗꯣ. ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯅꯠꯇꯦ. ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯕ ꯃꯇꯝꯗ, ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯕ ꯃꯇꯝꯗ 이khang khanghaudana ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯂꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯩꯕ ꯏꯁꯣꯔꯅꯣ, ꯊꯧꯖꯥꯟ ꯍꯩꯕ ꯏꯁꯣꯔꯅꯣ, ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯏꯁꯣꯔꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯨꯕꯗ ꯊꯥꯒꯠꯄꯗ ꯃꯇꯤꯛ ꯆꯥꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯎꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯀꯅꯥꯒꯨꯝꯕꯗ ꯏꯁꯣꯔ ꯊꯥꯒꯠꯇꯨꯅ ꯂꯥꯎꯕꯁꯦ ꯅꯤꯟ ꯈꯣꯡꯕ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ.
nin khongba haibadi umkhatnaduna phunaba usinadana wa ngangnaba khatnaba chainaba si nin khongbani thagatpada matik chaba isorbo ekhoi na thagatna lauba si nin khongba natte ekhoi na miludagi pi tana kappi karigi no mana kappi charge ta kappa jabra thawai bu muthat pa kangbuna ichini naw sa kaya gi matik isona makhoi gi mamit tanghan bi khraba hakchangi oiba losing sijanaduna isorbu thibagi maramna hakchangi oiba losing sijanaduna thawai asingbabu masak tangnaba honabagi maramna bakhoigi mamit adu isona tanghan bi khre pap chelaba eigi damakta isona machani pa amata ngai phawba khaktana ikhoigi damak pibiba Prabhu Jisuna thawai na pontha oina piraga kham thengba awaba khangduna aikhoigi damak Calvary gi cross mathakta sibiba aina pap chenbagi maramnani ko haibasi aikoina khangba mikupta miludagi pi tadana aikoi leiba ngamde chinina madu khangba ngamdaba mi singado hakchangi pangandagi taibang panbagi losing sijanaduna thawai asingbabu thiba thawai asingbabu masak taknaba honnabagi maramnani karigi charge ta tharo tharo ondoino phan phan chongdoi juk juk ta haina lai mi kharan thawai bu muthat pa mi sing ekhoi si phana laira rasu phana sakti rasu phana lairi heitaba mi oi rasu napal amamam jauri mani khoi mi oi bas ekhoi jam napal taw adubu Prabhu Jisuna kayagi matiu nolukhi haibasi khangba mi kupta Krishna Jisuda leiba pukning asin nakoidasu leisanu haina isorgi wahaina hayo matamda mana isor oibado singthana bagi mahutta mi gumna mi oiba oina ikhoigi irakta leibire kayamu jamna nolu I haibada Calvary gi cross pawa mahana nolu e haibasi khangubada akhoida leirama napal punaba loina mangkhiduna isor amasung magi mi singi mamangda ikhoi tharo tharo onmada ikhoi ikaiba leite ichinausha ikai pham thokte Kanagumbana masagi matik sadaba mapung phadaba kayamu jamna mase phatte pap cheli haibasi khangduna isorgi nungsibado khangu matamda leibakta tharo tharo oduna upullakta tharo tharo oduna isorbu thagatchaba isorbu kaujabado madu aranba mata jaude ichine nausa karimi ikai birunu ikai ningai leite adubu thawai bu muthatpa kangbu aduna di madu makhoina khangba ngamde ekhoigi isori nin khongbagi iso nate ingthabagi isoni hai ekhoina law khongaga isei saga iso thagalaga jagoi saraga ekhoigi Prabhu Jisu se ingthabagi iso nate hai na ekhoina haikhiba leite chininaus akoi khang ingthabagi ningthorel ni madi ekhoina sida tawriba se irang sagat panate mi khana na bathi banate aduguma punama se phalamdre dana chamamdre dra hai na khangak pani ekhoina tawri se chininaus Aikoina Prabhu Jisubu ingthabagi ningthorel ni haibasi thajaban thawai bu muthat kanu hai isorgi wahai mai ngarang ngarang chak pa matamda aikoina kamaina muthat Australia da chak khibado mayam khangiko tha kaya muthat pangam dadana jung kaya chak khiba sa kaya si khiba aikoina khang aikoi mioi bana mai chaklakpa matamda muthatnaba honabagi pambai khara jengminasiko ihan han badadi ayingbai sing kadaida lei thiru choina ayingbai sing pura heidoi aikoina pukridagi turendagi patai kola heibasu jai natragana hojiki matamdadi fire brigade laga pipe tawra kapido asabi sing nate ayingbai sing ni chininausa aduna kanagumamna mai muthat pasida asaba ising kaidonumna sijinade ayingba ising sijine meham bhap tabire ko thawai asingbagi thabakse kanana muthat ke haibada taying taying laudana ungumna ingna leiraba Christian sing asina muthat pani sinina maramaduna ikoi ingba jade Bible shastra nadi lumbu lumbu saba phawba jabi dabane
ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯅ ꯂꯩꯕ ꯇꯥꯔꯦ, ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯕ ꯇꯥꯔꯦ. ꯐꯣꯡ ꯐꯣꯡ ꯁꯥꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯏꯁꯣꯔꯒꯤꯗꯃꯛꯇ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯔꯦ. ꯉꯥꯡꯕ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯉꯥꯡꯕ ꯇꯥꯔꯦ. ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯕ ꯃꯇꯝꯗ ꯌꯣꯛꯈꯠꯄ ꯇꯥꯔꯦ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯆꯔꯒꯦ ꯍꯥꯏꯅ एवर रेडी ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯕꯅꯤ. ꯃꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯪꯊꯈꯤꯗꯅ, ꯎꯟꯒꯨꯝꯅ ꯏꯪꯈꯤꯗꯅ, lumbu lumbu ꯐꯥꯎ ꯁꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯒꯨꯝꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯕ ꯄꯥꯁꯇꯣꯔꯦꯠ ꯑꯁꯤꯗ ꯁꯤꯟꯅꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯏ. ꯌꯥꯝ ꯆꯥꯎꯏ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯁꯦꯟ ꯈꯥꯡꯕꯇ ꯉꯥꯏ ꯐꯗꯦ. ꯑꯩꯈꯣই ꯎꯟꯒꯨꯝꯅ ꯏꯪꯕ ꯌꯥꯗꯦ. ꯐꯣꯡ ꯐꯣꯡ ꯁꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯕꯅꯤ. ꯑꯗꯒꯤ ꯃꯤꯁꯤꯡꯅ ꯃꯩ ꯃꯨꯊꯠꯄꯁꯤ ꯑꯊꯥꯕ ꯐꯤ ꯄꯨꯔꯒ ꯀꯨꯞꯁꯜꯂꯤ, ꯌꯣꯝꯁꯜꯂꯤ, ꯁꯨꯃꯥꯏꯅ ꯀꯝꯕꯜꯒꯨꯝꯕꯅ ꯌꯣꯝꯁꯜꯂꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯩꯅ ꯆꯥꯛꯏꯁꯦ ꯑꯣꯛꯁꯤꯖꯦꯟ ꯂꯩꯕꯩ ꯃꯔꯝꯅ ꯆꯥꯛꯏꯅꯤ. ꯑꯣꯛꯁꯤꯖꯦꯟ ꯂꯩꯇꯕ ꯃꯇꯝꯗ ꯃꯩ ꯃꯨꯠꯂꯤ. ꯑꯗꯨꯅ ꯐꯤꯗꯨꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯗꯤ ꯃꯩꯗꯨꯅ ꯆꯥꯛꯇꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯃꯥ ꯃꯨꯠꯈꯤꯗꯣꯏꯅꯤ. ꯃꯤꯅ ꯃꯩ ꯃꯨꯊꯠꯄ ꯃꯇꯝꯗ ꯏꯃꯨꯡꯗ ꯃꯩ ꯆꯥꯛꯂꯛꯑꯗꯤ ꯐꯤꯅ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯤ. ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯀꯥꯡꯕꯨꯅꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤ ꯀꯨꯞꯁꯟꯗꯣꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯅꯨ ꯍꯥꯏꯕ ꯖꯥꯊꯪ ꯑꯃ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯀꯨꯞꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯁꯤꯟꯕ ꯌꯥꯗꯦ, ꯈꯟꯖꯤꯟꯕ ꯌꯥꯗꯦ. ꯃꯤ ꯎꯈꯤꯅꯤ, ꯃꯤ ꯇꯥꯈꯤꯅꯤ, ꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯁꯅꯨ, ꯁꯤꯗ ꯁꯨꯝ ꯂꯩꯁꯅꯨ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯃꯀꯥ ꯂꯥꯝꯅ ꯆꯥꯍꯟꯕ ꯇꯥꯕꯅꯤ. ꯃꯀꯥ ꯂꯥꯝꯅ ꯆꯥꯍꯟꯕ ꯇꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯨꯞꯁꯜꯂꯔꯣꯏꯁꯤ. ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩꯕꯨ ꯀꯨꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯃꯤ ꯑꯣꯏꯒꯅꯤ. ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯔꯤ. ꯕꯣꯟ ꯇꯔꯥꯄꯨꯔꯁꯨ ꯌꯧꯔꯛꯑꯦ. ꯑꯩꯈꯣই ꯍꯧꯕꯇ ꯉꯥꯏꯔꯤ. ꯃꯌꯥꯝ ꯍꯪꯒꯣꯏꯕꯤꯒꯅꯨ, ꯏꯀꯥꯏꯕꯤꯒꯅꯨ, ꯆꯪꯁꯤꯟꯕꯤꯔꯛꯎ. ꯁꯠ ꯁꯠ ꯆꯪꯉꯒ ꯐꯥꯟ ꯊꯥꯔꯤꯁꯤꯗ ꯐꯝꯃꯤꯟꯅꯁꯤꯀꯣ. ꯂꯃꯔꯒ꯭ꯔꯥꯝ ꯁꯤꯡꯂꯨꯞꯇ ꯁꯥꯎꯟ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯈꯣꯟꯁꯨ ꯇꯥꯗꯦ ꯇꯧꯔꯦ. ꯍꯟꯗꯛ ꯃꯔꯛ ꯃꯌꯥꯝꯅꯁꯨ ꯈꯪꯕꯒꯨꯝꯅ ꯇꯣꯏꯅ ꯋꯥꯁꯦ ꯉꯥꯡꯉꯛꯄꯅꯤꯅ ꯈꯅꯥꯎꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯈꯣꯟꯖꯦꯜꯗꯣ ꯊꯣꯛꯎ ꯌꯥꯗꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯈꯣꯟꯁꯤ ꯄꯨꯡꯍꯥꯠ ꯍꯥꯠꯇ꯭ꯔꯤꯉꯩꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕꯅꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯁꯤꯜꯂꯔꯣꯏꯁꯤ, ꯈꯟꯖꯤꯟꯗꯨꯅ ꯊꯝꯃꯔꯣꯏꯁꯤ, ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯔꯣꯏꯁꯤ. ꯃꯀꯥ ꯂꯥꯝꯅ ꯆꯥꯍꯟꯁꯤ. ꯑꯗꯒꯤ ꯃꯤꯅ ꯃꯩ ꯃꯨꯊꯠꯄꯗ ꯁꯤꯖꯤꯟꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯕꯥꯛ ꯍꯩꯖꯤꯟꯕ, ꯂꯩꯉꯣꯏ ꯍꯩꯖꯤꯟꯕ, ꯑꯃꯣꯠꯄ ꯍꯥꯕꯨꯅꯆꯤꯡꯕꯁꯤ ꯍꯥꯞꯆꯤꯜꯂꯒ ꯃꯨꯊꯠꯂꯤ. ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗ ꯁꯟꯗꯣꯛꯈꯤ ꯇꯥꯔꯦ, ꯃꯊꯪ ꯃꯊꯪ ꯆꯥꯛꯂꯛꯇꯅ ꯌꯨꯝꯒ ꯆꯥꯛꯂꯛꯀꯅꯤꯀꯣ ꯍꯥꯏꯅ ꯂꯩꯉꯣꯏꯒ ꯄꯨꯔꯒ ꯍꯩꯖꯤꯜꯂꯤ, ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯤ, ꯑꯃꯣꯠꯄ ꯍꯥꯕꯨ ꯍꯔꯥꯡꯀ ꯄꯨꯔꯒ ꯍꯩꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯩꯗꯣ ꯑꯣꯇꯣꯃꯦꯇꯤꯛ ꯃꯨꯠꯂꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯁꯨ ꯑꯗꯨꯝꯅ ꯃꯨꯊꯠꯄ ꯌꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ. ꯍꯥꯕꯨ ꯍꯩꯖꯤꯟꯗꯨꯅ ꯃꯨꯊꯠꯄ ꯌꯥꯏ. ꯐꯠꯇꯕ ꯂꯩꯈꯣꯝ ꯂꯩꯅꯥ ꯍꯩꯖꯤꯜꯂꯒ ꯃꯨꯊꯠꯄ ꯌꯥꯏ. ꯂꯩꯉꯣꯏꯒꯨꯝꯕ ꯍꯩꯖꯤꯜꯂꯒ ꯃꯨꯊꯠꯄ ꯌꯥꯏ. ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯄꯥꯞꯀ ꯄꯛꯅꯗꯦ. ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯐꯠꯇꯕ ꯊꯕꯛꯀ ꯄꯛꯅꯗꯦ. ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛꯀ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯄꯛꯅꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ. ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯅ ꯀꯔꯤ ꯍꯥꯏ? ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯌꯦꯛꯅꯩ ꯍꯥꯏ. ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯜ ꯐꯪꯖꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯊꯕꯛꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯧꯕ ꯇꯥꯔꯒꯗꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯄ ꯃꯤ ꯑꯣꯏꯒꯅꯤ. ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ, ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯄ ꯑꯣꯏꯒꯅꯤ. ꯏꯆꯤꯟ ꯏꯅꯥꯎꯁꯥ, ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ
ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯅꯅꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯔꯣꯏꯁꯤ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯦꯡꯉꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ 이몽 만웅기 푼시다 ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯇꯥꯡꯖꯕ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯉꯥꯊꯖꯗꯨꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠ 이시라사 ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯉꯥꯊꯖꯔꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯁꯤꯡꯂꯨꯞ ꯑꯣꯏꯅꯁꯨ ꯄꯥꯁꯇꯣꯔꯦꯠ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯧꯁꯤ ꯍꯥꯏꯅ ꯈꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯗꯒꯤ ꯂꯧꯁꯤꯡ ꯑꯩꯈꯣꯏꯅ ꯂꯧꯔꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯒꯤꯔ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯉꯥꯊꯖꯔꯒ ꯑꯩꯈꯣꯏꯅ ꯋꯥ ꯇꯥꯟꯅꯔꯤꯕ꯭ꯔꯥ ꯋꯥꯔꯦꯞ ꯂꯧꯔꯤꯕ꯭ꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯊꯧꯒꯜꯂꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯊꯧꯒꯜ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯗ ꯉꯥꯊꯖꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯅꯣ ꯊꯋꯥꯏ ꯑꯁꯦꯡꯕꯗꯔ ꯃꯤꯁꯤꯡꯗꯔ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯔ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯉꯥꯊꯖꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯉꯥꯊꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯊꯋꯥꯏꯕꯨ ꯃꯨꯊꯠꯅꯤꯡꯗꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯉꯥꯊꯖꯔꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯍꯪꯖꯔꯁꯤ ꯃꯥꯅ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯉꯩ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯤꯐꯝ ꯁꯤꯡꯂꯨꯞꯀꯤ 이한 한바 ꯀꯣꯟꯐꯔꯦꯟꯁ ꯃꯤꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯃꯤꯅꯤꯠ ꯑꯗꯨ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯇ ꯌꯥꯎꯕꯅꯤ ꯃꯗ ꯃꯤꯅꯤꯠꯇ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯀꯃꯥꯏꯅ ꯊꯥꯗꯣꯛꯏ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯒ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯍꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯑꯩꯈꯣꯏꯒꯅ ꯍꯥꯏ ꯋꯥ ꯇꯥꯟꯅꯕ ꯃꯇꯝꯗꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯅ ꯇꯥꯟꯅꯔꯦ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯅ ꯇꯥꯟꯅꯔꯦ ꯃꯗꯨ ꯉꯁꯤ ꯐꯥꯎ ꯆꯠꯅꯔꯤ ꯃꯣꯏ ꯋꯥꯔꯦꯞ ꯀꯅꯥꯝꯇꯅ ꯀꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒꯨꯝꯂꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ 이몽 만웅 ꯑꯣꯏꯅꯁꯨ ꯂꯅꯥꯏ ꯑꯣꯏꯅꯁꯨ ꯁꯤꯡꯂꯨꯞ ꯑꯣꯏꯅꯁꯨ ꯄꯥꯁꯇꯣꯔꯦꯠ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯑꯩꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯑꯩꯈꯣꯏꯒ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯋꯥꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯨꯊꯠꯂꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯛꯂꯛꯀꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇ ꯐꯤꯔꯦꯞ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯄ ꯃꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯕꯛ ꯇꯧꯕꯤꯗ꯭ꯔꯤꯉꯩꯗꯗꯤ ꯋꯥ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯂꯝꯗꯦ ꯈꯟꯅꯕꯩꯁꯨ ꯃꯊꯧ ꯇꯥꯔꯝꯗꯦ ꯍꯥꯏꯗꯣꯛꯄꯩꯁꯨ ꯃꯊꯧ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯕꯛ ꯇꯧꯕꯤꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇꯔꯥ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯏꯀꯩꯗꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ 이몽 ꯃꯅꯨꯡꯗ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇꯔꯥ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯏꯀꯩꯗꯔꯥ ꯑꯩꯒꯤ ꯁꯤꯡꯂꯨꯞꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯌꯥꯕꯤꯗꯕꯒꯤ ꯐꯤꯔꯦꯞꯂꯥ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯀꯗꯧꯔꯤ ꯃꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯁꯥꯁꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯂꯧꯕ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯂꯧꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯧꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯌꯥꯖꯕ ꯃꯤ ꯑꯃꯃꯝ ꯑꯩꯈꯣꯏ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯀꯅꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯂꯤ ꯃꯤꯁꯤꯡꯅ ꯇꯧꯕ ꯊꯕꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯃꯐꯝ ꯄꯤꯗ꯭ꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯃꯨꯊꯠꯄꯅꯤ
싱룹나 tauba thabakta thawai asengbagi mafam khaktrabadi aduguma singluptuna thawai asengbabu muthatpa imung manung oinasu nungaireda awada pa leitre aigoi imung nungaire haina nungairi ngaidudasu thawai asengbada mafam pidrabadi aduguma imung manung aduna thawai bu muthatpani chininausa thawai bu muthatpagi thabak aigoi toroisi thawai asengbada mafam pisi चावरब मालेम संसार असिदा थवाय असेंबगी मफम लेहंदब तौरोइसी कदाय कदाय द अखोइना थवाय असेंबगी लेफम पीगनी कदाय कदाय द थवाय असेंबगी मफम अखोइना पीगनी अखोइगी थमोइ नुंग असिदा थवाय असेंबगी लेफम सेमहनसी सिनेनाउसा अखोइगी इमुंग मनुंग द थवाय असेंबगी मफम पीरसी अखोइगी सिंगलुप द थवाय असेंबगी मफम पीसी सिनेनाउसा थवाय असेंबदी ईश्वरनी थवाय असेंबदी ईश्वरनी माना लेनिंग मफम द लेबंग मोइद्रा हाइदा आइना हाइबा जाय अदुबु इचिनि नाउसा बाइबल शास्त्र न करी हाय जेंगु ओइना थोंग द लेप्तुना जैरी कनागुमना थोंग अदु हांबिरबदि आइना मावोंदा चंगदुना महाका अदुगा महागना एइगा चामिनगनि हाइबनि इचिनि नाउसा माना पामलबदि लोनसिलिबा थोंग अदुदा सुमा चंगबा ngami थोंग हांदोपिबा दरकार लेते प्रभु यीशुना मु हिंगलबा मतुंगदसु सेबोकसिंगना का अमदा थोंग लोनसेंदुना लेरिङेदा मा अदुम चंगै थोंग हांदोप मथौ ताना मफम गुदिंग सिनबा थुंगना लेबा ईश्वरनि अदुबु शास्त्रना करी जेंगु ओइना थोंजिनदा लेप्तुना जैरी कनागुमना एगी खोंजेल तादुना थोंग अदु हांबिरबदि अइना मांगोंदा चंगदुना महाका अदुगा महागना एगा चामिनगनि हाय थवाय असेंगमना नंगी थमोइगी थोंगदा लेप्तुना जैरी इचिने नाउसा नंगना नंगी थमोइगी थोंग हांदोकपिरबदि मा सोइदुना नंगी थमोइ नुंदा चंगनि अदुबु नंगना थवाय असेंबगी खोंजेल ताबिददुना नंगी थोंजिनदा लेप्तुना लेरो फावबदा मागी खोंजेल ताबिद्रबदि मा कैदोंगा नंगी थमोइ नुंदा चंगोय नंगी थमोइगी थोंग हांदोकतुना थवाय असेंबदा मफम पिद्रिबा मखै थवाय असेंबदा नंगी थमोइ नुंदा चंगोय नंगी इमुंग मनुंगदसु नंगी जुंगी थोंग अदो नंगी इमुंग मनुंगी थोंग अदो थवाय असेंबदा नंगना हांदोकपिद्रबदि थवाय असेंबदा नखोइगी इमुंगदा चंगोय इचिनि नाउसा अदुगुमलदुना अखोइगी सिंगलुपसिंग असिदसु प्रभु यीशुना थवाय असेंबना अई संगजरके नखोइगी सिंगलुप असिदा नखोइगी सिंगलुप असिगी मकोग अई ओइजगे नखोइगी सिंगलुप असिगी मपु अई ओइजगे हाइदुना सिंगलुपगी थोंगदा लेप्तुना जैरी अदुबो अखोइगी सिंगलुपसिंग असिना हांदोकपिद्रगदि मा नंफुदा चंगगा लेरोय मरम अदुना इचिने नाउसा थवाय असेंबा जावदबा ख्रिस्तान हाइबसे ओइथोक्तबा थवाय असेंबना लेबिदबा इमु मनुंग हाइबसे जामना तायोनदबनि थवाय असेंबा जावदबा सिंगलुप हाइबसे ताइबंग पानबगी संस्थान गा एनजीओ गा खेनबा लेते अदुगमा मफम अदुदा नुंसिनबा लेरोय इंगथबा लेरोय अमना अमबु जोखतबा लेरोय इचिने नाउसा जाम किनिंगाइगी मसकनि थवाय असेंबा खक्तना सिंगलुपु ताइबंग पानबगी अतोपा संस्थान पुनमक्तगी तोंगान हनबीबनि नत्रगदि सिंगलुप हाइबसी इंस्टीट्यूशन अबनि ताइबंग पास लेरिबा क्लब संस्थान एसोसिएशन मयाम सिगा खेनबा लेते हन खनबा जाबन खेनरिबसे कदाइदनो मखोइगी संस्थान सिंग अदु थवाय असेंबा जावदे अदुबु ख्रिस्तान सिंगलुपतदि थवाय असेंबना तंग ताना लेंदना लेबीबनि मरम अदुना इचिने नाउसा अखोइना थवायबु कैदोंदा मुथलरोइसी थवाय असेंबदा अखोइना मफम पीरसी इलोय लोयबददि अमुहन अइना हाइजनिंगबदि अखोइना हक्चांगी थबक तौदुना हक्चांगी मपाना चलबदि थवाय असेंबबु अखोइना मुथत्कन मरम अदुना अखोइना थवायगी थबक तौदुना थवायगी मपाना चत्सी मतम अदुदा थवाय असेंबगी मैसी हेन कन्ना चाखलकनी कना मतना थिंगबा ngमोय मदुना ताकपदि कैनो हाइबदि इचिने नाउसा अखोइगी हक्चांगी अनिंगबा मतुंगिना ख्रिस्तान पुंसी से अखोइना लेलरोइसी अखोइना तौरिबा थबक अखोइना खल्लिबा वाखन अखोइना जेंगलिबा मियेंग अखोइना तौरिबा पुम्नम असे
ꯍꯛꯆꯥꯡꯗꯒꯤ ꯅꯠꯇꯅ ꯊꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯁꯤ ꯃꯁꯤ ꯊꯋꯥꯏꯒꯤ ꯑꯅꯤꯡꯕ ꯑꯣꯏꯒꯗ꯭ꯔꯥ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯆꯤꯡꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯦꯟꯅ ꯀꯟꯅ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯃꯍꯥꯛꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯦꯡꯕꯤꯔꯛꯄꯅꯤ ꯂꯥꯛꯂꯣ ꯍꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯖꯕꯗꯣ ꯃꯥ ꯂꯦꯡꯕꯤꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯏꯆꯝ ꯆꯝꯅ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯥ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯃꯥ ꯂꯥꯛꯄꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯄꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏꯒꯤ ꯃꯩ ꯑꯁꯤ ꯍꯦꯟꯅ ꯆꯥꯍꯜꯂꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩ ꯍꯧꯒꯠꯄꯒꯤ ꯊꯕꯛ ꯇꯧꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯆꯧꯕ ꯊꯕꯛ ꯇꯧꯕꯤꯒꯗꯧꯔꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯉꯒ ꯃꯥꯅ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚ ꯔꯣꯜ ꯂꯧꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯒꯤ ꯃꯩ ꯍꯧꯒꯠꯄ ꯃꯤ ꯑꯩꯈꯣꯏ ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯏ ꯊꯋꯥꯏꯒꯤ ꯃꯩ ꯃꯨꯊꯠꯄ ꯃꯤ ꯅꯠꯇꯗꯨꯅ ꯊꯋꯥꯏꯒꯤ ꯃꯩ ꯍꯦꯟꯅ ꯆꯥꯛꯍꯟꯕ ꯃꯩ ꯍꯧꯒꯠꯄ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯕꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯃꯤ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏꯕꯨ ꯃꯨꯊꯠꯂꯔꯣꯏꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯩꯁꯤ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯅ ꯆꯥꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ